Matung Da Andra Pradesh ki Mathang Da Maharashtra da COVID-19 ki positive case nimpu nipan thengnare ngasi dagi na chahi ahumrong ki mamang Chennai gi Wahal province tagi sandorakhiba coronavirus thohanba COVID-19 gi laina laichat laibak asina akanba maongda mayokna badagi chahi khara laina asi mayokna rudraba matung chatliba chahi lisinganiga kuntaru asida Andra Pradesh ki mathangda mi khwaidagi kungna taba state ama oiriba Maharashtra da haukiba numit 10 ni romda COVID-19 ki positive case nimfugani pan thengnare haina Maharashtra gi Chahi hospital gi specialist Dr. Piyung Chaudhary na phongdokre Maharashtra da laina asigi positive case nimpugani pan thengnarasu makhatana anauba wave thengnadri amasung miyoibagi punsi manghanba yaudri state asida chatliba chahi sigi January da ihan hana COVID-19 gi positive case ahum thengnaraba matungda mathang thagi February dana case ama thengnaraga mamang tha June da Taramathoi amasung chatliba tha asidana hojik fawagi oina case kunmathoi thengnabani hairi Maharashtra da thengnari balaina asigi positive case ayamba doctor singna advice piduna chathaba investigation natraga pre operative fitness assessment thengnarakpani thawoina routine oina covid testing tawruba nate hairi mahosagumna nauna thengnarakliba COVID-19 gi case sing mayo Naraba miyoy singna lok laihauga manaba symptoms sing ulakli haukiba numit 10 ni da aikhoigi hospital khaktada COVID-19 gi case taret nipan rom thengnare haina su phongdoki atopa mafam amada Maharashtra da thengnari ba masing asigumna thengnarabadi state asigi city punamakta laina asi mayok naraba miyoy na hena lairamkhigani haina su mahakna phongdokre